Sin refugee singna Delhi da land pam de haina laukre makoina placard singda mention tawba lamsingi manungda Manipur haina thabasu yauri mathangda iduning thawdagi breaking news amakak share tawrakli madude Kuki NP Manipur gi maming Kuki NP General Headquarter Guwahati haina change tawre notice asida hairiba asi September 13 Black Day numita Kuki NP gi BP admin amade president in charge oina puriba jangmang haukipna lauthokhiba wafam amagi matungena Kuki NP Manipur kauba laitre hanagi Kuki NP adu Kuki NP General Headquarter Guwahati haina maming ole amade khudaktagi sanaba haure hairi haukip amade kipjan hairiba tribe asi Thadou oijragasu Thadou asi ani thokle Thadou oina adum leijaningba group ama Kuki oiningba group ama Kuki on khraba Thadou khara asi Thadou marol de adum sijenare Assam dadi Thadou marol asi Kuki marol ni haina phawba AIR Assam gi radio gi thoram sandokle Manipur dagi di Thadou NP amadi Zomi Council na Kuki NP inthokpa hokre maruaina nauna Kuki NP General Headquarter Guwahati on khraba Kuki singi plan di makhoi se Manipur ga samnadre separate administration PU habagi move ne Kuki singi move asi successful oigadaba plan oidre public ta face wash taunanaba panghai haibane tasengbadi Thadou NP na push break tawrakhrabane Manipur da Kuki leramde makhoi asi Assam frontier gi tribe ni haina ethnographic caste amasung tribe census of Indo-Myanmar 1901 da census data ga yauna mayek sengna iramlabanina makoina Manipur dagi khongpham handokpagi step asi lawbo oiramgani haide maitai Kuki landa Kuki NP Manipur na lawkhiba role sing adugi legal action lakadaba mayam adu ubudagi sep oinanaba maming hongkhiba oigani haide Kuki singi demand asi Assam romda lakadori haina iduning thawna update tarakle Phawgak Chau Ikhai gi miyamda yumda kupnaba daina set mateng pangkhre kumja 2023 gi May 3 dagi tholakhiba lan asigi ahanba chaitheng phangkiba kumbi asigi Torbung Gram Panchayat Phawgak Chau Ikhai ke thelda leiba community hall da bom yauna nongoi maruna panbadagi ahoba kya yauraba hall ase nong yubuna maram oiraga laining laisol ga mari leinaba thabak thoram sing pangthokpada khunja singna thengnariba awabagi yengduna peace committee Kanglepak Manipur PCKM ge special 50 temna khulsugi miyamda yungkup number dynaset mateng pangkhai PCKM gi president KS Rajesh na lusingduna lupsugi atai volunteer single na tengbang polam sing mateng pangbaduda committee asigi member kethelakpam kege sanana phongdokibada Phawgak Chau Ikhai kethelda leriba community hall ase kumja 2023 gi May 3 dagi horokiba Kuki singi lan aduna maram moiduna bom amadi nongmai maru kya panbadagi akai atoi thokibane maduna maram oiraga community hall se da luhong khungdong boyauna laininga mari leinaba thoram kya pangthokpada nong yubuna khudongchadaba thokhalibasing ko nanabagidama committee gi asigi maikaidagi angamba mateng pangjabani haikhe Layeng sangda patient gi thawai mangpham amuksu oiraklabara haina thamlakhe numit kharani gi mamangda Bishnupur District Hospital da angang unabagi damak admit tawrakhibi nupi ama layeng sang asigi doctor nursing yaudna phamungda mathanta angang unajabada angang laikhidabagi thawdok thokhibaga loinana atopa layeng sang amadana khong tekpagi layeng balakpa patient ama hida kaplubada sire habagi wathok thokraba matungda sahi ani leiribi nupi amasu operation matungda kanba ngamdana laikhidrabi nupi adugi maming Pukramam Ombi Bembem sahi ni pumanga kawit tambol laima pupamdagi P inauton Ramesur gi loinabini mahak masa ngamlaktabadagi haukhiba nomajing numita Singmaironggi City Hospital da pukhalakibane mahake angang khawda anaba leire habadagi doctor na numit adugi numidang pung 10 rom tarakpada maipak na operation tawkhi adubo operation matungda I ka hena sanglakpadagi ngarang ayuk amuk hanna operation tawraba matungda su phagalaktabadagi ngarang numidang pung 10 makharom tarakpada khabai soida leiba babina hospital da laikanaraba pukhalakko matung laikhidabani hairi thawdo asida khoisaunaraba laikhidrabagi miyoisingna mahak laikhidabasi operation sathabada I ka hena chatpadagi kanba ngamdana laikhidabani hairaduna mahaki haksang city hospital da puraklaga thamki loinana khoisaunaraba miyam harokpadagi doctor singa wari sanabada asoiba khara laikhre hana wafam yajakhibaga loinana police na ka henba irang thoraktanaba ngak senki kona thangda layeng sangasi authority ko wari sanabadagi laikhidrabagi imungi miyoisingna mahaki haksang layeng sang asidagi lauki haide Prime Minister na Manipur da hairamba wafam lana uhanbase asumba thawong natte hana piswajena phongdokre
All Manipur Working Journalists Union gi Yankhaimathoi Suba Foundation Day gi Thauram ngarang Major Khulda leba Manipur Press Club ta pangthokre Thauram adu da Thungju Assembly Constituency gi MLA Thongam Biswajit Singna Chief Guest Thangmaiban Assembly Constituency gi MLA Khumukcham Joy Kisan amasung EGM Editor Skill Manipur gi President Khogendra Khomdram anina Guest of Honor Sing amasung Amju gi President Asem Bhakta Singna President oike Thauram gi Chief Guest oikiba BJP gi MLA Thongam Biswajit na haiki Prime Minister Narendra Modi na Manipur da laklamba matamda hairamba wafam singu miyamna lana uhanba se asumba khongthang nate PM gi visit pende haina Congress gi veteran politician amana sukan na haidi veteran politician duna appreciate tawkiba adubu party asigi maikaidagi thagale project ama haudokpa si yamna maru oi adubu project adu mapung phana loisinduna miyamda kanaba phanganba duna hena maru oi project ama haudoklam libadu loisinba ngamlamdre haibadusu yabiyu Prime Minister na state asida tapa hanjil hanba sina top priority ni haina mayak sengna habirami haba wapam thamladuna BJP gi MLA Biswajin haiki ser asibu mahausa gi punsida hanjil hanbada aikhoi pumbana angamba thodang lomina si haina su phongdokhe PM Modi na Manipur gi miyam da santi pirambagi mahut isau gi awaba piramlaga hankibasi laibak thibani haina thamlakre Prime Minister Modi na Manipur gi laimai da amuktang khongda biraktuna miyam na hojik mayok naraga lairiba irang asi matam suppagi oina kokhanaba thabak pakhat piramlagani haina khanaramba adu September 13 da PM Modi na Sursanpur amasung Imphal da laktuna tongan ba mafam ani da miyam da wangang lamba matamda Manipur da hojik mayok naraga lairiba irang asigi maramda karigomba wafam maset ama phawa palamdana project kaya ude uyung tamlamba amade project kharagina sangaram laga tumina hankiba haibase Manipur miyam gi kaungamdana lehoraga da pendabagi numit ama oihoragani haina Foundation for Rural Urban Development Manipur gi President L Tombana phongdorakre PM Modi na Manipur da laklamba matamda sahi ahumlom surakadaba irang se kokhanna bohona rambudi lairadana irang asigi maramda karigomba wa maset amata hairamdana matam sadana akanba nongju puraktuna Manipur da khanghaudana soba isau khudol oina pirambadagi phau marik chumna mapan salaba laufam pari lising kaya isim laksin halamduna hingsa gi mayok naraga lariba Manipur gi miyam da hena awaba piramba asine haina angakpaga loinana pendaba phongdokre Mandi landslide ta mioi ahum sikre Simla da gari sing phumjinkhre ngarang numidang nong kana churakhibadagi Himachal Pradesh da ising isau sing amasung landslide sing thokpada thangnaba singdol amadagi makhoigi yumda laibak kintharakibadagi ngaseyu emungi mioi ahum sikre bus sing yauna gari kyamarum chenthakre amasung dukan sing sokre hari Jal Shakti Department amasung Himachal Road Transport Corporation Office da athokpa adu Deputy Chief Minister Mukesh Agni Hostrina visual sing utki operation adugi employee punamak sokide Simla da landslide amana gari kyamarum nansen kre amasung labi chapada apan bathokhan kre phiba madudagi Sipkila da Sino Indian border da Punjab ki Firozpur ga samnaba National Highway 5 thinjin kre handaki nongju tha da Himachal Pradesh da nongkana chu kre isau sing amade landslide sing thokre nonga mari lenaba thodok sing da mioi chani ga kumapan amasung road accident sing da chamaga humudra manga siba loinana sahi asigi jundagi state asida mioi samri rom hena sikre haina State Disaster Management Authority SDM ena phongdorakre awang thakta ikai khumnaba utuna zenji gi leikidraba khongjangloy singi aroiba mathong mangam pangthokre Nepal lenga na awang thakta ikai khumnaba utuna zenji khongjangloy kharagi aroiba mathong mangam ngarang Kathmandu gi Pasupti Aryagata pangthokre leikidraba khongjangloy kharagi haksang singna aroiba mathong mangam pangthoknabagi damak tongan ba district singda Pukhi leikidraba khongjangloy marigi haksangbu lengangna awangba thakta ikai khumnaba utuna leba aduda seliba Bagamti Turel gi torban da leiba Pasuptinata aroiba mathong mangam pangthokre hari Minister for Energy and Physical Infrastructure Kulman Gising amasung Minister for Home Affairs Om Prakash Ariana laikidraba khongjangloy sing adugi aroiba mathong mangam pangthokpada sarugya ki hairi aroiba mathong mangam pangthokpagi khongsat adu Kathmandu gi Maharashtra Gunja da leiba Tribhuvan University Teaching Hospital dagi horokpaga loinana Pasupati Aryagat phawba yamlaba miyamna sarugya aduna chatki Tribhuvan University Teaching Hospital dagi postmortem examination loiraba matung da mioi taruki haksang di Kathmandu city gi wangmada leiba tongan ba district singda aroiba mathong mangam
ꯕꯥꯔꯇꯣꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯟꯇꯔꯤꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯂꯥ ꯀꯥꯔꯀꯤꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯥꯔꯆꯔꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯅꯦꯄꯥꯜ ꯂꯩꯉꯥꯛꯅ ꯍꯥꯟꯅꯒꯤ ꯄꯤꯑꯦꯝ ꯀꯦ.ꯄꯤ. ꯁꯔꯃ ꯑꯣꯂꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ NRS ꯃꯤꯂꯤꯌꯟ 1.5 ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯍꯌꯦꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦ ꯂꯥꯎꯊꯣꯛꯇꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯤꯔꯥꯜ ꯇꯪꯈꯥꯏ ꯆꯤꯡꯊꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 9 ꯑꯃꯁꯨꯡ 9ꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯟ 3 ꯑꯃꯁꯨꯡ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 82 ꯁꯤꯈꯤ꯫ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯦ.ꯄꯤ. ꯁꯔꯃ ꯑꯣꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯀꯥꯔꯁꯤꯡ ꯌꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯀꯌꯥꯒꯤ ꯗꯥꯇꯥꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯗꯨꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯀꯌꯥ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯒꯗꯧꯔꯤ꯫